Nongma nupa macha amana mahaki mapada hanglami, Baba, aigi punsigi mamal karino. Mapana harai, nang tasengna nangi punsigi mamal khangba pamlabadi, ai nangonda nung ama pige, nung asi puraga kaithelda chatlu. Kanagumana nung asigi mamal hanglaklabadi, nang kaimta khumganu, nangi khutsa ani khaktang thangatlu. Mapagi yathang iladuna nupamasa adu kaithelda chatlami. Adubu mahak mafam adu yauraba matamdadi tawfam ama khangdaduna tuminna phamduna leirami. Ngaihak leiraba matungda ahal oiraba nupi amana mahakna pairiba nung adugi mamal hanglaklami. Mapana takpirakpagi matung inna mahak kaimta khumlamde. Mahaki khutsa anikak thangatlami. Ahal oiraba nupi aduna hairaki, kaya lupa chani. Fare fare ai lupa chani da nung adu leirage. Madu tabada nupa macha adu pungmak naklami. Mafam khudingda irai laina phangba nung amakhak asigi mamalbu lupa chani. Mahak khonglei thuna mapagi manakta laklami aduga mapada hairami, Baba, aina kaithelda ahal oiraba nupi ama thengnei. Mahakna nung asi lupa chani da leizarage hairi. Mapana hairi, fare fare handak mukti nang nung adu puduna museum da chatlu. Mafam aduda kanagumbana nung adugi mamal hanglaklabadi nang kaimta khumganu, nangi khutsa ani thangatlu. Mapagi yathang induna mahak museum da chatlami. Mafam aduda nupa amana mahaki nung adugi mamal hanglaklami. Mahakna kaimta khumlamde. Mahaki khutsa ani thangatlami. Nupa aduna hairai, kaya lising kun fare fare lising kun piraga ay nung adu leirage. Madu tabada mahak pungak naklami. Mapagi manakta laktuna, Baba, nupa amana aigi nung asi lising kun da leirage hairai haina hairami. Mapana hairai, fare fare handak mukti nang nung adu puduna atang nung yon phamdukanda chatlucho. Mafam aduda kanagumbana nung adugi mamal hanglaklabadi nang kaimta khumlunu, nangi khutsa ani khaktang thangatlu. Mapag yathang induna mahak atang nung yon phamdukan amada chatlammi. Dukan aduda leiramba ahal oiraba nupa amana mahakna pairiba nung adu uki. Ahal aduna prap thoklaktuna hairai, Oh my God! Aina nung asi thirakpa kuirabani. Nung asi thibada aigi punsi loigadawre. Kadaidagino sige nungse mamalna kayano? Nupa macha adu tuminna leirami. Mahaki khutsa ani thangatlami. Ahal aduna hairai, kaya lak ani. Fare fare ai lak ani pirage. Chanbiduna nung asi aingonda pibiyu. Madu tabada nupa macha adu pungak naklami. Mapagi manakta amuk prap laktuna, Baba, ahal amana aigi nung ase lupa lak anida leirage hairai. Mapana hairai, nangi punsigi mamal nang haujikti khanglabra. Nangi punsigi mamaldi nangna nangi punsibu kadaida thambage habigi makha poli. Nang lupa chanigi nung oigadra natraga lupa lak anigi nung oigadra? Warep adudi nasana lawjagadabani. Nangbu nungsiba miyoi kya ama leigani. Makhoigina nangna pungnamakni. Kanagumbunadi nangbu kaisu leitaba mamal leitaba potsak ama oinasu uba yarakani. Makhoigidi nangse karisu oiroi. Maram aduna nangi punsigi mamal kaya oigadage haibasi nangi makha yamna poli. Wari macha asidagi aikoina kari tamba yabage? Commenta ibiramu. Mayam pumnamakpu thagatchari.